ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯃꯝꯂꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯈꯨꯠꯇ ꯊꯥꯡꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗ ꯃꯄꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ꯫ ꯃꯉꯥꯎ ꯊꯤꯕꯤꯅꯤ ꯊꯥꯁ ꯃꯥꯗꯤ ꯁꯦꯟꯅꯖꯕꯅꯤ ꯃꯆꯦ ꯄꯨꯔꯅꯤꯃꯥ ꯃꯥꯅ꯫ ꯋꯥꯔꯛꯄꯤꯅꯕ ꯁꯦꯟꯅꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯌꯨꯉꯥꯎꯕ ꯑꯃꯗꯤ ꯂꯩ꯫ ꯂꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯃꯤꯡꯇꯒꯤꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯉꯥꯎꯗꯨꯅꯇ ꯂꯩꯕꯅꯤ꯫ ꯁꯦꯜꯕꯨꯗꯤ ꯇꯥꯜꯂꯤ ꯍꯥꯏꯕꯕꯨ ꯇꯥꯜꯂꯤꯕ ꯁꯦꯜ ꯑꯗꯨꯗꯤ ꯃꯁꯥꯒꯤꯗꯃꯛ ꯅꯠꯇꯦ, ꯃꯥꯒꯤ ꯌꯨꯊꯛ ꯁꯦꯜ ꯇꯥꯟꯖꯕꯅꯤ꯫ ꯏꯆꯦ, ꯄꯥꯕꯗꯣ ꯀꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ? ꯌꯥꯝ ꯏꯪꯉꯤ꯫ ꯈꯪꯗꯦ, ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩ ꯈꯪꯂꯤꯕꯅꯦꯕ ꯄꯥꯕꯁꯦ꯫ ꯉꯟꯅ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯊꯥꯖ, ꯄꯥꯕꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯋꯥꯈꯜ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯏꯕꯥꯅꯤꯒꯤꯁꯨ ꯀꯩꯝꯇ ꯈꯟꯗꯦ꯫ ꯀꯔꯤ ꯆꯥꯔꯤ ꯊꯛꯂꯤ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯏꯆꯦ, ꯄꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯍꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯛ ꯋꯥꯅ ꯊꯤꯕꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯂꯥꯛꯂꯒꯅ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯅꯤ꯫ ꯏꯆꯦ, ꯆꯪꯉꯁꯤꯗ, ꯌꯥꯝꯅꯁꯨ ꯏꯪꯉꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯏꯔꯝꯒꯅꯤ ꯊꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯃꯥꯗꯤ꯫ ꯍꯣꯏ, ꯆꯪꯉꯁꯤ, ꯍꯟꯖꯔꯛꯂꯁꯅꯤ꯫ ꯊꯥꯖ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯄꯥ ꯊꯣꯝꯕꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯐꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯥꯏꯅꯈꯤꯕꯅ ꯃꯆꯥ ꯑꯅꯤꯗꯨ ꯄꯥꯞꯅ ꯌꯣꯝꯗꯨꯅ ꯄꯣꯛꯂꯛꯄꯅꯤ ꯈꯟꯕ ꯑꯃꯗꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯅꯤ꯫ ꯏꯆꯦ, ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯤ꯫ ꯃꯣꯏ ꯇꯝꯐꯥ ꯍꯣꯏꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯏꯕꯥꯅꯤꯁꯨ ꯈꯔ ꯉꯜꯂꯗꯤ ꯉꯥꯗꯣ ꯃꯣꯏꯗꯧꯅ ꯌꯥꯝꯅ ꯐꯥꯕ ꯉꯝꯅꯤꯕ꯫ ꯑꯗꯨꯒ ꯈꯔꯁꯨ ꯆꯥꯁꯦꯕ, ꯌꯥꯝꯗꯕꯤꯗ꯫ ꯆꯥꯛꯁꯨ ꯄꯨꯛꯁꯨ ꯊꯟ ꯊꯟꯗꯦ꯫ ꯉꯥ ꯊꯣꯡꯉꯒ ꯑꯝꯇ ꯆꯥꯁꯦꯕꯀꯣ, ꯌꯥꯝ ꯄꯦꯟꯅ꯫ ꯀꯣ ꯏꯆꯦ, ꯑꯝꯇ ꯆꯥꯖꯒꯦꯕ꯫ ꯊꯥꯖ, ꯏꯕꯥꯅꯤꯅ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯅꯔꯁꯨ ꯄꯥꯕꯅ ꯍꯧꯒꯠꯂꯛꯄꯗ ꯄꯥꯈꯣꯟ ꯁꯤꯕꯗ ꯉꯟꯅ ꯍꯦꯛꯇ ꯆꯠꯄ ꯉꯝꯗꯦ꯫ ꯍꯌꯦꯡꯗꯤ ꯉꯟꯅ ꯍꯧꯒꯠꯁꯦ, ꯑꯗꯨꯒ ꯉꯟꯇꯥꯅ ꯄꯥꯕꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯁꯠ ꯊꯣꯡꯊꯣꯛꯑꯃꯒꯅꯦ ꯉꯟꯅ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯗꯣ ꯏꯆꯦ, ꯉꯥ ꯌꯥꯝ ꯐꯥꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯝꯕꯗꯨ ꯌꯨ ꯉꯥꯎꯔꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯩ ꯃꯃꯥ ꯆꯥꯕꯤ ꯃꯆꯥꯁꯥ, ꯅꯣꯏ ꯀꯥꯏ ꯂꯩ? ꯅꯃꯥꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯄꯦꯜꯂꯣ꯫ ꯅꯣꯏꯁꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯁꯛꯁꯤꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯀꯅꯨ ꯍꯥꯏꯕꯁꯤ ꯌꯥꯗꯦꯅꯦꯀꯣ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯅꯁꯛꯁꯤꯡꯗꯣ ꯍꯦꯛ ꯎꯠꯂꯛꯑꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ, ꯁꯤꯕꯗ ꯀꯞꯅꯤꯡꯗꯕꯤ ꯃꯆꯥꯁꯥ, ꯃꯃꯥ ꯆꯥꯕ ꯉꯝꯕ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯆꯪꯂꯛꯄꯗꯨ ꯇꯥꯕꯗ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯩ꯫ ꯀꯩꯅꯣ? ꯀꯩꯗꯧꯔꯤꯅꯣ? ꯀꯩꯗꯧꯔꯤꯅꯣ ꯅꯣꯏ ꯑꯗꯨꯗ? ꯑꯩꯅ ꯅꯣꯏ ꯑꯅꯤꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯈ꯭ꯔꯕ ꯅꯃꯥꯗꯣ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ ꯍꯥꯏꯁꯤ ꯇꯥꯗꯕ꯭ꯔꯥ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯊꯥꯖꯅ, ꯕꯥꯕꯥ, ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯅꯆꯥꯅꯤ꯫ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯨ ꯍꯥꯏꯕꯅꯣ? ꯄꯥꯕꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯃꯤꯅꯦ꯫ ꯅꯪ ꯁꯤꯗ ꯂꯥꯎ, ꯁꯤꯗ ꯂꯥꯎ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯌꯣꯠꯆꯩꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯣꯠꯀꯤ ꯑꯁꯥꯡꯕ ꯌꯣꯠꯆꯩ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩ꯫ ꯏꯆꯦ, ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯦ ꯍꯥꯏꯅꯣ? ꯐꯤ ꯊꯥꯕꯁꯨ ꯄꯨꯔꯛꯇꯦ, ꯌꯥꯝ ꯏꯪꯉꯤ꯫ ꯊꯥꯖ, ꯋꯥ ꯉꯥꯡꯒꯅꯨ꯫ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯑꯃꯗꯤ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯕ ꯇꯨꯝꯂꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯆꯪꯉꯁꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯈꯥꯡꯂꯁꯤ, ꯑꯩꯁꯨ ꯏꯪꯕꯨꯗꯤ ꯏꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯅꯤꯡ ꯏꯪꯈꯣꯜꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯂꯒ ꯃꯄꯥ ꯇꯨꯝꯂꯝꯂꯝꯅꯤ ꯍꯥꯏꯕ ꯀꯥꯟꯅꯗꯨꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯃꯄꯥ ꯊꯣꯝꯕꯗꯨ ꯊꯣꯡꯖꯤꯟꯕꯥꯟ ꯑꯗꯨꯗ ꯐꯩꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯨꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯊꯥꯖ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯃꯄꯥꯕꯨ ꯀꯥꯜꯂꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯥꯟꯊ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯊꯛꯇ ꯇꯞꯅ ꯁꯨꯞꯆꯤꯟꯕꯤꯔꯝꯂ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯅ ꯇꯨꯝꯈꯤꯕꯒ ꯆꯥꯛ ꯄꯨꯛ ꯊꯟꯅꯁꯨ ꯆꯥꯗꯕꯒ
ꯃꯄꯥꯅ ꯇꯥꯟꯅꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯕꯒ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯍꯧ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯊꯥꯖ ꯍꯧꯒꯠꯂꯁꯤ ꯊꯦꯡꯈ꯭ꯔꯤꯁꯦ꯫ ꯅꯪ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ꯫ ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯑꯗꯨꯒ ꯄꯥꯕꯒꯤ ꯆꯥꯛꯁꯨ ꯊꯣꯡꯂꯝꯃꯁꯤ, ꯆꯥꯁꯨ ꯂꯣꯜꯂꯝꯃꯁꯤ꯫ ꯑꯗꯨꯒ ꯐꯨꯡꯒꯥꯗꯣ ꯁꯤꯡ ꯈꯔ ꯏꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯁꯤ꯫ ꯄꯥꯕ ꯍꯧꯒꯠꯂꯗꯤ ꯆꯠꯀꯦ ꯌꯥꯔꯣꯏ꯫ ꯏꯕꯥꯅꯤꯒꯤ ꯁꯔꯨꯛꯇꯤ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯈꯔ ꯋꯥꯜꯂꯛꯂꯒ ꯊꯣꯡꯉꯁꯤ꯫ ꯊꯨꯅ ꯇꯧꯁꯤꯜꯂꯨꯀꯣ꯫ ꯑꯁ ꯏꯆꯦ, ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯆꯦꯡꯗꯣ ꯌꯥꯝ ꯍꯧꯗ꯭ꯔꯕꯅꯤ꯫ ꯄꯥꯕꯒꯤ ꯈꯤꯇꯪꯗꯤ ꯀꯣꯟꯅꯕ ꯌꯥꯏ꯫ ꯏꯕꯥꯅꯤ ꯂꯥꯝꯅꯁꯨ ꯈꯥꯡꯉꯁꯤ, ꯍꯣꯔꯦꯟ ꯐꯖꯅ ꯆꯥꯔꯁꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯊꯣꯡꯗꯣ ꯉꯥꯁꯤꯜꯂꯝꯂꯒ ꯂꯥꯡꯒꯣꯜ ꯑꯃꯒ ꯏꯅꯝꯃꯒ ꯄꯥꯏꯗꯨꯅ ꯊꯣꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯄꯥꯠ ꯑꯗꯨꯗ ꯇꯝꯐꯥ ꯍꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯅꯩꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ, ꯇꯝꯐꯥ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯔ ꯈꯥꯛꯑꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯀꯥꯏꯗ ꯐꯥꯗꯣꯏꯅꯣ? ꯅꯪꯅ ꯂꯣꯏꯅ ꯅꯩꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯏꯁꯨ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯈꯣꯜꯂꯨ ꯀꯩꯅꯣ? ꯀꯅꯥꯅ ꯊꯦꯡꯅ ꯂꯥꯛꯑꯣ ꯍꯥꯏꯒꯦ? ꯅꯣꯏꯁꯨ ꯑꯩꯈꯣꯏꯗꯧꯅ ꯌꯥꯝ ꯐꯅꯤꯡꯉꯗꯤ ꯉꯟꯅ ꯂꯥꯛꯆꯧ ꯌꯥꯗ꯭ꯔꯣ? ꯄꯨꯔꯅꯤꯃꯥꯅ, ꯌꯥꯔꯦꯁꯦ ꯊꯥꯖ, ꯑꯩꯈꯣꯏꯁꯨ ꯁ꯭ꯋꯥꯏꯗ ꯊꯥꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯌꯦꯡꯈꯩꯗꯤ ꯑꯩꯈꯣꯏꯅ ꯉꯟꯅ ꯂꯥꯛꯑꯒ ꯂꯣꯏꯅ ꯐꯥꯗꯣꯛꯀꯦ ꯌꯦꯡꯉꯣ꯫ ꯅꯣꯏꯅ ꯂꯣꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯒꯦ꯫ ꯅꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯇꯝꯐꯥꯅ, ꯀꯨꯁꯤꯅꯤ ꯀꯨꯁꯤ꯫ ꯅꯣꯏꯒꯤ ꯄꯥꯠꯂꯨ ꯁꯤꯕꯣ? ꯅꯣꯏ ꯅꯄꯥ ꯌꯨꯉꯥꯎꯕꯗꯨꯒꯤ ꯄꯥꯠꯂꯨ ꯁꯤꯕꯣ? ꯅꯊꯧ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯉꯟꯅ ꯂꯥꯛꯆꯕꯒꯤ ꯅꯩꯖꯕ꯫ ꯊꯥꯖ ꯃꯄꯥ ꯌꯨꯉꯥꯎꯕ ꯄꯜꯂꯛꯄꯗꯨꯗ ꯇꯝꯐꯥꯗ ꯆꯣꯡꯁꯤꯟꯗꯨꯅ ꯐꯣꯏꯒꯦ ꯇꯧꯕꯕꯨ ꯃꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥꯅ ꯈꯨꯗꯥꯡ ꯑꯗꯨ ꯐꯥꯗꯨꯅ ꯈꯥꯝꯖꯤꯜꯂꯤ꯫ ꯇꯣꯝꯕꯤꯅ, ꯍꯥꯏ ꯄꯨꯔꯅꯤꯃꯥ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯐꯥꯖꯤꯜꯂꯨ, ꯍꯨꯏꯗꯣ ꯐꯥꯖꯤꯜꯂꯣ꯫ ꯑꯎ ꯑꯎꯕ ꯃꯤ ꯈꯨꯗꯤꯡ ꯆꯤꯛꯀꯦ ꯇꯧꯏꯅꯦ꯫ ꯋꯥꯔꯛꯄꯤꯅꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯅꯄꯥ ꯌꯨꯉꯥꯎꯕꯗꯨꯁꯨ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯣꯏꯅꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯦ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥꯏꯗꯅ? ꯍꯦꯍꯦ, ꯑꯩꯒꯤ ꯏꯃꯥꯡꯗꯒ ꯏꯆꯥꯅꯨꯄꯤꯗꯨꯒ ꯆꯣꯡꯁꯤꯟꯒꯦ ꯇꯧꯏꯅꯦ, ꯍꯨꯏꯅꯤꯅ, ꯑꯗꯨꯁꯨ ꯃꯃꯥꯏꯒꯤ ꯃꯃꯥꯡꯗ꯫ ꯄꯨꯔꯅꯤꯃꯥꯅ, ꯏꯅꯦ, ꯐꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯄꯟꯕꯤꯒꯅꯨ꯫ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯃꯆꯥ ꯑꯃꯇ ꯌꯦꯡꯅꯤꯡꯂꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯌꯥꯎꯗ ꯏꯄꯥ ꯌꯨꯉꯥꯎꯕꯗꯨꯒ ꯂꯩꯕꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯉꯥꯎꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯣꯔꯅꯤ꯫ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯀꯅꯥꯗꯁꯨ ꯂꯥꯟꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯐꯠꯇꯕ ꯇꯧꯉꯝꯃꯤ ꯇꯥꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯁꯥꯎꯕ ꯍꯩ꯫ ꯑꯗꯨꯕꯨ ꯏꯊꯛꯀꯤ ꯑꯍꯟꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯑꯣꯟꯁꯤꯟꯅꯔ ꯈꯠꯅꯕꯁꯨ ꯄꯥꯝꯗꯦ꯫ ꯏꯅꯦꯒꯤ ꯏꯆꯥꯗꯨꯁꯨ ꯐꯥꯖꯤꯟꯕꯤꯌꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ꯫ ꯋꯥꯔꯛꯄꯤꯅꯕ ꯃꯃꯥ ꯂꯩꯇꯕ ꯑꯩꯒꯤ ꯏꯅꯥꯎ ꯊꯥꯖꯒꯤꯗꯤ ꯃꯃꯥꯒꯨꯝꯅ ꯁꯦꯟꯅꯕꯤꯅꯕ ꯃꯆꯦ ꯄꯨꯔꯅꯤꯃꯥ ꯑꯩ ꯂꯩꯖꯩ꯫ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯒꯤ ꯏꯅꯥꯎꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯁꯦꯟꯅꯔꯤ꯫ ꯑꯗꯨꯒ ꯏꯅꯦꯅ ꯏꯆꯥ ꯁꯣꯛꯄꯗ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯗꯨꯝꯅ ꯃꯁꯤ ꯑꯩꯁꯨ ꯏꯅꯥꯎꯒꯤꯗꯃꯛ ꯊꯋꯥꯏꯁꯦ ꯀꯠꯊꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯀꯩꯁꯨ ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯃꯦ ꯃꯁꯤꯅ ꯁꯤꯕꯣ꯫ ꯀꯔꯥꯏꯗꯒꯤꯕꯨ ꯇꯝꯂꯨꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ꯫ ꯇꯟꯖꯩꯗ, ꯑꯩꯈꯣꯏ ꯑꯣꯟꯁꯤꯟꯅꯖꯅꯤꯡꯗꯦ꯫ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏꯕ꯫ ꯊꯥꯖꯅ, ꯍꯅꯨꯕꯤ, ꯅꯪ ꯏꯆꯦ ꯂꯩꯔꯝꯗ꯭ꯔꯗꯤꯅꯦ ꯅꯃꯥꯅ ꯆꯞ ꯄꯨꯂꯞ ꯐꯣꯏꯗꯠꯂꯗꯕꯅꯦ ꯑꯩꯅ꯫ ꯄꯨꯔꯅꯤꯃꯥ ꯃꯅꯥꯎꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯅ ꯆꯠꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯖꯩ꯫ ꯑꯁ ꯏꯆꯦ, ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦ꯫ ꯉꯥꯁꯨ ꯑꯝꯇ ꯐꯥꯔꯛꯇꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯍꯦꯛ ꯊꯦꯡꯅꯔꯗꯅ ꯉꯥ ꯑꯝꯇ ꯍꯦꯛ ꯐꯥꯔꯛꯇ꯭ꯔꯤꯕꯁꯤ꯫ ꯃꯅꯤꯡꯗ ꯃꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯄꯥꯜꯍꯧꯕꯅꯤ, ꯑꯗꯨ ꯄꯨꯜꯂꯒ ꯆꯥꯎꯔꯁꯤ ꯉꯁꯤꯒꯤꯗꯤ꯫ ꯍꯌꯦꯡꯈꯩ ꯑꯩꯈꯣꯏꯅ ꯉꯟꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯉꯥ ꯐꯥꯕ ꯆꯠꯂꯁꯨ ꯀꯩꯒꯨꯝꯕ ꯊꯦꯡꯈ꯭ꯔꯁꯨꯅꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯩꯒꯨꯝꯕ ꯍꯥꯏꯅꯔꯣꯏꯁꯤꯀꯣ꯫ ꯀꯩ ꯀꯥꯟꯅꯩ ꯃꯣꯏꯒ ꯈꯠꯅꯔꯨꯔꯒ ꯏꯕꯥꯅꯤ ꯆꯔꯥ ꯍꯦꯜꯂꯤꯁꯤꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯀꯩꯁꯨ ꯈꯨꯝꯒꯅꯨ꯫ ꯏꯕꯥꯅꯤꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯐꯥꯐꯝ ꯊꯣꯛꯄ ꯐꯥꯁꯤ꯫ ꯃꯣꯏ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ꯫ ꯏꯕꯥꯅꯤꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯐꯪꯅꯕꯅꯤ ꯆꯠꯂꯤꯁꯤ꯫ ꯃꯇꯨꯡꯗꯗꯤ ꯑꯣꯟꯁꯤꯟꯅꯔꯅꯨꯀꯣ꯫ ꯏꯕꯥꯅꯤꯅ ꯂꯥꯜꯂꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯗꯤ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦꯕ꯫ ꯑꯗꯣ ꯅꯪꯅ ꯐꯥꯊꯖꯕ ꯇꯥꯔꯦꯗꯅ꯫ ꯈꯟꯅꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛ ꯆꯔꯥ ꯍꯦꯟꯗꯣꯏꯁꯦ? ꯍꯣꯏ꯫ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯊꯥꯖ ꯉꯥꯡꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯣꯡꯊꯥꯡꯗꯨ ꯇꯞꯊꯗꯨꯅ ꯊꯥꯖ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯃꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯊꯥꯖꯅ, ꯂꯩꯇꯤ ꯂꯩꯇ ꯃꯥꯜꯂꯤ ꯏꯆꯦ꯫ ꯑꯗꯨꯏꯁꯨ ꯇꯞꯅ ꯆꯪꯁꯤ, ꯏꯃꯨꯡꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯖꯤꯜꯄꯥꯟꯗ ꯑꯃꯨꯛ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯖꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯏꯆꯦ, ꯆꯥꯛ ꯂꯩ꯫ ꯄꯥꯕꯗꯣ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ, ꯆꯥꯁꯤꯜꯂꯛꯑꯣ꯫
ꯄꯨꯔꯅꯤꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯒꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯟꯁꯥꯡꯗꯤ ꯌꯥꯎꯗꯕ ꯃꯥꯜꯂꯤ, ꯁꯧꯒ꯭ꯔꯤ ꯈꯔ ꯍꯦꯛꯎꯈꯤꯒꯦ ꯑꯗꯨꯒ ꯐꯨꯠꯆꯤꯜꯂꯒ ꯆꯥꯔꯁꯤ, ꯄꯥꯕꯅ ꯄꯨꯗꯨꯅ ꯆꯠꯂꯝꯕꯅꯤ ꯏꯟꯁꯥꯡꯗꯣ꯫ ꯑꯁ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯏꯆꯦ, ꯑꯩ ꯉꯥꯏꯕ ꯉꯝꯃꯔꯣꯏ, ꯊꯨꯝ ꯇꯣꯠꯂꯒ ꯆꯥꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯪ ꯆꯥꯕ ꯍꯧꯔꯝꯃꯣ, ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯅꯤꯗ ꯍꯦꯛꯎꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯨꯝ ꯇꯣꯠꯂꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯨ ꯆꯤꯛꯇꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ ꯃꯕꯨꯛ ꯄꯨꯊꯜꯂꯕꯗꯤ ꯈꯟꯅ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯖꯔꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯊꯥꯖꯗ ꯐꯥꯒꯤꯁꯨ ꯇꯧꯖꯔꯛꯏ, ꯑꯩꯈꯣꯏꯁꯦ ꯆꯠꯂꯅꯨꯀꯣ, ꯆꯥꯛꯁꯦ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯕ꯫ ꯍꯣꯏ ꯆꯥꯔꯣꯏꯌꯦ, ꯃꯊꯟꯇ ꯇꯨꯝꯈꯤꯒꯦ ꯇꯧꯔꯁꯨꯅꯦ, ꯑꯩꯅ ꯐꯥꯔꯒ ꯄꯨꯛꯁꯦ ꯑꯗꯨꯝ ꯊꯜꯍꯜꯂꯒ ꯊꯝꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯩ꯫ ꯑꯗꯨꯕꯨ ꯑꯋꯥꯠꯄꯇꯅ ꯊꯜꯂꯕ ꯏꯃꯨꯡ ꯑꯃꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯛꯂꯨꯅꯤ? ꯊꯥꯖ, ꯏꯕꯥꯅꯤꯅꯗꯤ ꯄꯥꯕꯒꯤ ꯆꯥꯛ ꯁꯔꯨꯛꯁꯦ ꯆꯥꯊꯣꯛꯈ꯭ꯔꯦ, ꯄꯥꯕꯅ ꯑꯃꯨꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ, ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯑꯅꯤ, ꯆꯥꯛꯀ ꯆꯥꯒꯦ ꯍꯥꯏꯔꯣꯏ, ꯍꯥꯏꯔꯒꯅ ꯇꯨꯃꯤꯟꯅ ꯂꯣꯠꯈ꯭ꯔ ꯂꯣꯏꯔꯦ꯫ ꯑꯗꯨꯁꯨ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦꯅꯦ, ꯏꯄꯥ ꯑꯣꯏꯕꯅꯤꯅ ꯌꯨ ꯉꯥꯎꯔꯕꯁꯨ ꯏꯕꯥꯅꯤꯒꯤꯗꯤ ꯄꯥꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯅ ꯐꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯄꯥꯕꯗ ꯋꯥꯔꯨꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯊꯝꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯏꯆꯦ, ꯏꯕꯥꯅꯤꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯌꯥꯕꯅꯤ, ꯉꯥ ꯐꯥꯕ ꯈꯛꯁꯤꯗꯤ ꯆꯥꯛꯐꯥꯎ ꯐꯖꯅ ꯆꯥꯕ ꯐꯪꯗꯦ, ꯆꯔꯥ ꯍꯦꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ꯫ ꯁꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃꯒꯤ ꯈꯛ ꯇꯥꯜꯂꯕꯗꯤ ꯑꯩꯈꯣই ꯑꯁꯨꯝꯅ ꯁꯨꯝ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ, ꯀꯩꯅꯣꯝꯗꯤ ꯇꯧꯁꯤꯕ ꯈꯜꯂꯤꯕꯅꯦ ꯑꯩꯁꯨ꯫ ꯐꯤ ꯁꯥꯔꯁꯤꯔꯥ? ꯅꯍꯥꯟ ꯑꯩꯅ ꯄꯣꯠꯐꯝꯗ ꯊꯣꯛꯄꯗ ꯏꯅꯦ ꯇꯥꯃꯨꯗꯨ ꯊꯦꯡꯅꯩ, ꯃꯥꯅ ꯌꯣꯡꯈꯝ ꯑꯃ ꯌꯣꯟꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨ ꯂꯧꯔꯁꯤꯔ ꯏꯆꯦ? ꯍꯧꯖꯤꯛꯇ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯆꯦꯡꯐꯥꯎ ꯂꯩꯇꯦꯅ ꯍꯥꯏꯅꯔꯝꯗ ꯉꯥꯏꯔꯤ, ꯌꯣꯡꯈꯝꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯜꯅ ꯂꯩꯗꯣꯔꯤꯒꯦ? ꯑꯁ ꯏꯅꯦ ꯇꯥꯃꯨꯗꯣ ꯌꯥꯝ ꯐꯕꯅꯤ, ꯌꯣꯡꯈꯝꯗꯣ ꯍꯥꯟꯅ ꯂꯧꯔꯒ ꯐꯤ ꯈꯔ ꯌꯣꯟꯈ꯭ꯔꯒ ꯁꯦꯜ ꯄꯤꯁꯜꯂꯛꯀꯦ ꯍꯥꯏꯔꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯁꯥꯅꯕ ꯑꯩꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯕ, ꯑꯩ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯤ꯫ ꯑꯁ ꯇꯥꯊꯤ ꯉꯥꯡꯉꯛꯑꯗꯤ ꯏꯀꯥꯏꯅꯤꯗ ꯊꯥꯖ, ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯇꯟꯗꯤ ꯇꯜꯂꯤꯍꯦ꯫ ꯑꯁ ꯏꯆꯦ, ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯧꯁꯤꯜꯂꯛꯑꯣ, ꯑꯩ ꯍꯥꯏꯅꯒꯦꯕ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯌꯥꯖꯗꯦ, ꯑꯗꯨꯕꯨ ꯊꯥꯖꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯇꯥꯃꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯊꯧꯅꯥ ꯐꯅ ꯂꯥꯛꯈꯤꯕ ꯊꯥꯖ ꯇꯥꯃꯨꯒꯤ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯝꯗꯥꯏꯗꯨꯗ ꯈꯣꯡꯊꯥꯡꯗꯨ ꯇꯞꯊꯔꯛꯇꯨꯅ, ꯏꯆꯦ, ꯍꯣꯔꯦꯟ ꯍꯥꯏꯅꯕꯕꯨꯗꯤ ꯑꯩ ꯍꯥꯏꯅꯒꯦ, ꯑꯗꯣ ꯅꯪ ꯍꯥꯟꯅ ꯆꯪꯉꯣ, ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯑꯁ ꯇꯜꯂꯦ, ꯅꯪꯅ ꯆꯠꯁꯦ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩ ꯏꯀꯥꯏꯀꯣ꯫ ꯑꯁ ꯂꯥꯛꯑꯣꯁꯦ, ꯃꯤ ꯁꯨꯝꯗ ꯂꯩꯇꯦ, ꯃꯄꯥꯟꯗ ꯄꯨꯂꯞ ꯆꯪꯉꯁꯤ, ꯌꯥꯔꯛꯇ꯭ꯔꯗꯤ ꯏꯀꯥꯏꯅꯤꯀꯣ꯫ ꯑꯁ ꯌꯥꯅꯤꯁꯦ, ꯑꯩ ꯇꯧꯒꯦ ꯂꯥꯛꯑꯣꯕ꯫ ꯏꯅꯦ ꯇꯥꯃꯣ, ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ? ꯄꯥꯃꯦꯜꯅ꯫ ꯏꯃꯥ ꯀꯧꯔꯤꯗꯣ ꯀꯩ ꯄꯥꯝꯒꯦ? ꯊꯥꯖ ꯄꯥꯃꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯃꯆꯤꯜ ꯀꯥꯡꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯑꯁꯨꯝꯅ ꯁꯣꯟꯖꯔꯤ꯫ ꯑꯁ ꯁꯤꯒꯤ ꯄꯛꯇꯤ ꯄꯛꯇꯅ ꯅꯨꯡꯁꯥ ꯃꯥꯟꯕꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ ꯀꯧꯔꯒ ꯃꯔꯨ ꯁꯣꯟ ꯂꯩꯗꯨꯕꯣ? ꯏꯆꯦ, ꯅꯪ ꯍꯥꯏꯌꯣ ꯑꯗꯨ, ꯑꯩ ꯍꯩꯅꯗꯦ꯫ ꯆꯪꯈ꯭ꯔꯔꯣ? ꯏꯅꯦ ꯇꯥꯃꯨ ꯂꯩꯇ꯭ꯔꯣ? ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯣ, ꯇꯣꯛ ꯍꯥꯏꯅꯈꯤꯗ꯭ꯔꯤ, ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯑꯣꯏꯕ꯫ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯁꯨ ꯍꯥꯏꯗꯦ, ꯏꯅꯦꯗꯣ ꯂꯩꯇ꯭ꯔꯗꯤ ꯆꯠꯂꯒꯦꯕ꯫ ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯃꯤ ꯂꯥꯛꯏ꯫ ꯏꯁ ꯉꯁꯥꯏꯅ ꯀꯧꯊꯣꯔꯛꯄ ꯌꯥꯔꯕꯗꯣ, ꯍꯌꯦꯡꯈꯩ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯂꯥꯛꯀꯅꯨ꯫ ꯊꯥꯖ ꯄꯩꯅ ꯄꯥꯃꯦꯜꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯥꯃꯨꯅ, ꯍꯩꯃꯥ ꯏꯃꯧꯅꯤꯗꯅ ꯁꯤꯗꯤ, ꯏꯅꯦ, ꯑꯩꯈꯣꯏ ꯏꯅꯦꯗ ꯀꯩꯒꯨꯝꯕ ꯑꯃꯗ ꯍꯥꯏꯖꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯥꯏꯌꯨ ꯀꯩꯅꯣ, ꯑꯗꯨ ꯀꯣꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯅꯦꯅ ꯅꯍꯥꯟꯃꯨꯛ ꯌꯣꯡꯈꯝ ꯑꯃ ꯌꯣꯟꯒꯦꯅ ꯍꯥꯏꯕꯗꯣ ꯌꯣꯟꯈ꯭ꯔꯕꯣ? ꯍꯩꯃꯥ ꯌꯣꯟꯈ꯭ꯔꯦꯅꯦ, ꯅꯍꯥꯟꯅ ꯍꯥꯏꯔꯛꯑꯃꯗꯤ ꯐꯗꯧꯅꯤ, ꯈꯥꯛꯄꯤꯔꯝꯗꯧꯅꯤ꯫ ꯑꯁ ꯏꯅꯦ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯌꯣꯡꯈꯝ ꯄꯥꯝꯕ꯭ꯔꯣ? ꯏꯆꯦꯒꯩꯒꯁꯨ ꯉꯥ ꯐꯥꯗꯨꯅ ꯁꯨꯝ ꯌꯣꯟꯕꯗꯣ ꯇꯥꯟꯖꯥ ꯆꯥꯗ꯭ꯔꯗꯤ ꯑꯃꯠꯇ ꯐꯥꯗꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯅ ꯌꯣꯡꯈꯝ ꯑꯃ ꯊꯝꯗꯨꯅ ꯁꯥꯔꯕꯗꯤ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯅ ꯏꯅꯦꯒꯤꯗꯣ ꯍꯪꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯏꯃꯧꯒꯤꯕꯨ ꯏꯅꯦꯅ ꯊꯤꯕꯤꯔꯒ ꯂꯣꯏꯔꯦꯗꯅ, ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯦꯒꯦ? ꯌꯥꯔꯅꯤ ꯏꯅꯦ, ꯂꯧꯔꯔꯣꯏꯒꯦ꯫ ꯍꯩ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯅ ꯄꯛꯆꯕꯅꯤ, ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯥꯠꯅꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯁꯤ, ꯌꯥꯗꯦ, ꯑꯩ ꯊꯤꯕꯤꯔꯛꯀꯦ꯫ ꯏꯅꯦ, ꯑꯩꯈꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯏꯅꯦꯒꯤ ꯌꯣꯡꯈꯝꯗꯣ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯑꯍꯥꯟꯕ ꯁꯥꯕ ꯐꯤꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ
ꯄꯤꯁꯤꯟꯖꯔꯛꯀꯦꯅ ꯈꯜꯂꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯜꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯤꯅꯦ ꯏꯅꯦ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯅꯦꯅ ꯄꯨꯊꯣꯛꯀꯦ ꯑꯍꯥꯟꯕꯒꯤ ꯂꯂꯣꯟ ꯁꯦꯟꯗꯣ ꯑꯗꯨꯒꯅꯦ ꯅꯣꯏꯅ ꯉꯝꯕ ꯀꯥꯟꯗꯅꯦ ꯍꯦꯛ ꯄꯤꯁꯤꯜꯂꯛꯑꯣ ꯏꯅꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯄꯤꯁꯤꯟꯖꯔꯛꯀꯦ ꯏꯅꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯆꯥꯅꯨꯄꯥ ꯄꯥꯃꯦꯜꯒ ꯍꯦꯛ ꯆꯠꯃꯤꯟꯅꯔꯣ ꯏꯅꯦꯅ ꯊꯥꯔꯛꯂꯒꯦ ꯁꯤꯒꯤ ꯃꯈꯥ ꯊꯥꯡꯕ ꯁꯈꯤ ꯍꯣꯏꯗꯅꯦ ꯑꯃ ꯂꯩꯕꯅꯤ ꯏꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯒꯦ ꯑꯗꯨꯒ ꯍꯦꯛ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯊꯥꯖ ꯇꯟꯗꯦ ꯍꯥꯏꯐꯦꯠ ꯇꯜꯂꯤ ꯄꯥꯃꯦꯜ ꯄꯜꯂꯛꯄꯗꯨꯗ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯊꯥꯖ ꯄꯨꯔꯅꯤꯃꯥ ꯑꯅꯤꯗꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯏꯆꯦ ꯏꯕꯥꯅꯤꯁꯨ ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯈꯔ ꯉꯝꯂꯛꯀꯗꯕ ꯃꯥꯜꯂꯤ ꯉꯥ ꯐꯥꯕꯁꯨ ꯆꯠꯂꯔꯣꯏ ꯀꯅꯥꯝꯇꯒꯁꯨ ꯈꯠꯅꯔꯣꯏ ꯌꯨꯝꯗꯁꯨ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯡꯕ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯅꯤꯗꯨ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯩ ꯑꯩ ꯅꯣꯏꯅꯤ ꯀꯗꯥꯏ ꯂꯩ ꯀꯥꯏ ꯂꯩꯒꯦ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯎ ꯂꯥꯎ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯊꯥꯖꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯆꯥꯛꯄꯤꯔꯛꯑꯣ ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯤ ꯄꯥꯕ ꯆꯦꯡ ꯂꯩꯇꯕꯩ ꯀꯔꯤ ꯑꯁꯨꯛ ꯆꯥꯛ ꯂꯥꯝꯅ ꯂꯥꯛꯂꯒ ꯆꯥꯛ ꯊꯣꯡꯗꯦ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯣꯏꯗꯤ ꯅꯊꯤꯕꯣꯡꯗꯣ ꯆꯥꯔꯒ ꯅꯨꯡꯉꯥꯏ ꯂꯩꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯀꯗꯥꯏ ꯁꯦꯜ ꯄꯤꯔꯛꯑꯣ ꯊꯣꯡꯕ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯥꯛꯂꯒ ꯃꯉꯛ ꯏꯁꯨ ꯁꯨꯖꯤꯟꯕ ꯃꯈꯩ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯗ꯭ꯔꯕꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯗꯨꯗ ꯁꯦꯜ ꯅꯤꯔꯤ ꯀꯔꯝꯕ ꯃꯆꯥ ꯑꯣꯏꯕꯤꯅ ꯃꯄꯥꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯄꯥꯝꯒꯅꯤ ꯄꯨꯔꯅꯤꯃꯥꯅ ꯕꯥꯕꯥ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯗꯤꯌꯦ ꯉꯥꯁꯨ ꯐꯥꯔꯛꯇꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯆꯦꯡꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯣꯏ ꯆꯥꯕ ꯆꯥꯗꯕ ꯑꯩꯒꯤꯗꯤ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯍꯦꯛ ꯊꯣꯡꯂꯝꯗ꯭ꯔꯕ ꯅꯣꯏ ꯑꯅꯤ ꯊꯥꯡꯅ ꯃꯀꯛ ꯃꯀꯛ ꯀꯛꯏ ꯈꯪꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯔꯪ ꯍꯩꯔꯪ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯊꯣꯡꯂꯨꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯏꯆꯦ ꯉꯁꯥꯏ ꯆꯥꯛꯇꯣ ꯆꯥꯔꯝꯗ꯭ꯔꯁꯨ ꯐꯒꯗꯕꯅꯤ ꯀꯥꯏꯗꯩꯅꯣ ꯂꯧꯔꯨꯗꯣꯏꯁꯤꯕꯣ ꯅꯪ ꯐꯨꯡꯒꯥꯗꯣ ꯃꯩ ꯍꯧꯒꯠꯂꯝꯃꯣ ꯑꯩ ꯏꯅꯦ ꯃꯦꯝꯃ ꯍꯣꯏꯗ ꯆꯠꯇꯨꯅ ꯍꯥꯏꯐꯦꯠꯇ ꯍꯪꯂꯨꯒꯦ ꯑꯁ ꯏꯆꯦ ꯑꯃꯨꯛ ꯀꯞꯄꯒ ꯂꯥꯛꯅꯕ ꯊꯕꯛꯅꯤ ꯍꯪꯗꯕꯅ ꯍꯦꯟꯅ ꯐꯩ ꯑꯃꯨꯛ ꯉꯥꯡꯉꯗꯤ ꯀꯩꯁꯨ ꯉꯥꯡꯉꯣꯏꯁꯦ ꯏꯕꯥꯅꯤ ꯂꯩꯔꯀꯥꯟꯗ ꯈꯔ ꯍꯦꯟꯅ ꯗꯨꯛꯄꯤꯈꯤꯁꯤ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯊꯪꯅꯕ ꯌꯨꯝꯗ ꯂꯩꯕꯤ ꯏꯅꯦ ꯃꯦꯝꯃ ꯍꯣꯏꯗ ꯄꯨꯔꯅꯤꯃꯥ ꯆꯪꯕ ꯐꯥꯎꯗꯤ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯆꯤꯟꯗꯨ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯩꯃꯥ ꯀꯩꯅꯣ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯆꯨꯔꯤ ꯇꯥꯐꯝꯁꯤꯗ ꯌꯨꯡꯂꯒ ꯂꯦꯞꯂꯝꯂꯤꯕꯗꯨꯕꯣ ꯏꯅꯦ ꯆꯦꯡ ꯃꯤꯔꯨꯛ ꯑꯝꯇ ꯂꯧꯖꯒꯦ ꯑꯩ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ ꯍꯦꯔꯥ ꯏꯕꯦꯝꯃ ꯍꯥꯟꯅ ꯂꯧꯈꯤꯕꯗꯨꯁꯨ ꯁꯤꯡꯂꯛꯇꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯒ ꯆꯥꯈꯤꯕ ꯆꯦꯡꯗꯨꯅ ꯆꯥꯔꯒꯅꯦ ꯑꯃꯥꯡꯕ ꯑꯣꯟꯕꯗ ꯅꯠꯇꯅ ꯑꯃꯥꯡꯕꯗꯨꯅ ꯑꯃꯨꯛ ꯍꯥꯔꯕꯨ ꯑꯣꯜꯂꯝꯕꯅꯤꯅꯦ ꯏꯅꯦ ꯉꯁꯤ ꯈꯛꯇꯪꯒ ꯄꯤꯕꯤꯌꯨ ꯄꯥꯕꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯨꯕꯨ ꯆꯥꯛ ꯆꯥꯕꯒ ꯈꯪꯕ꯭ꯔꯣ ꯂꯩꯇꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯤꯇꯣꯛꯀꯤ ꯃꯕꯨꯛꯀ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯄꯨ ꯊꯥꯡ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝꯊꯪꯅꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯏ ꯅꯤꯗꯣꯏ ꯃꯌꯥꯝꯁꯤꯅ ꯃꯤꯠꯇꯒ ꯁꯪꯒꯦ ꯇꯧꯏ ꯂꯩꯁꯥꯕꯤꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯂꯩꯀꯥꯏ ꯂꯥꯟꯅ ꯅꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯩꯗꯥꯅꯣ ꯈꯪꯗꯦꯅꯦ ꯏꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯊꯪꯅꯕ ꯍꯥꯏꯕꯗꯣ ꯏꯅꯦꯅ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨ ꯍꯥꯏꯖꯕꯅꯤ ꯏꯅꯦꯒꯤꯁꯨ ꯆꯤꯔꯕ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏꯗ ꯅꯤꯔꯛꯇꯕ ꯑꯣꯏꯌꯣ ꯍꯣ ꯅꯤꯖꯔꯣꯏ ꯉꯁꯤꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎ ꯂꯩꯇꯕ ꯅꯣꯏꯅ ꯋꯥꯖꯥꯎꯒꯁꯨ ꯉꯥꯡꯉꯤ ꯑꯩꯅ ꯄꯤꯗ꯭ꯔꯕꯅꯤꯅ ꯀꯅꯥꯗꯒꯤꯅꯣ ꯑꯃꯨꯛ ꯅꯤꯔꯤꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯄꯨꯔꯅꯤꯃꯥ ꯃꯄꯤ ꯏꯔꯥꯆꯦꯟꯖ ꯃꯅꯦꯗ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯝꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯆꯦꯡꯗꯨ ꯐꯪꯗꯕꯗꯤ ꯌꯥꯗꯕꯅ ꯊꯣꯡꯒꯜ ꯋꯥꯡꯃꯗ ꯂꯩꯕ ꯃꯅꯝꯃꯩ ꯕꯤꯁꯥ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯏꯅꯝꯃ ꯂꯩꯕ꯭ꯔꯣ ꯍꯩꯃꯥ ꯄꯨꯔꯅꯤꯃꯥ ꯀꯩ ꯍꯥꯏꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯏꯅꯝꯃ ꯑꯩꯁꯦ ꯇꯉꯥꯏ ꯐꯗꯅ ꯏꯅꯝꯃꯗꯒꯤ ꯆꯦꯡ ꯃꯤꯔꯨꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯄꯥꯕꯗꯣ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯄꯥꯗꯨꯒꯤ ꯈꯜꯂꯒꯗꯤ ꯄꯤꯅꯤꯡꯗꯕꯅꯤ ꯁꯛꯇꯥꯗꯣ ꯅꯨꯡꯁꯤꯗꯦꯅꯤ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯑꯊꯨꯕꯗ ꯁꯤꯡꯖꯔꯛꯀꯦ ꯍꯣꯏ ꯅꯪꯒꯤ ꯃꯥ ꯌꯦꯡꯂꯒ ꯃꯤꯔꯨꯛ ꯑꯃꯗꯤ ꯄꯤꯔꯒꯦ ꯅꯄꯥꯗꯨꯒꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯒꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯆꯦꯡ ꯃꯤꯔꯨꯛ ꯊꯟꯐꯥꯠꯇꯕ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯔꯦ ꯁꯤ ꯅꯣꯏ ꯇꯥꯗꯒ ꯇꯥꯔꯗꯤꯅꯦ ꯅꯄꯥ ꯌꯨ ꯉꯥꯎꯕꯗꯨꯒꯤ ꯆꯦꯡ ꯄꯤꯌꯦꯅ ꯁꯥꯎꯕꯗ ꯂꯣꯏꯔꯅꯤ ꯄꯨꯈ꯭ꯔꯨꯁꯤ ꯁꯠ ꯄꯤꯔꯛꯂꯕꯁꯨ ꯄꯨꯛ ꯊꯟꯅ ꯍꯥꯎꯅ ꯆꯥꯅꯤꯡꯂꯔꯣꯏꯗꯕ ꯋꯥꯍꯩꯅꯤ ꯊꯤꯅꯕ ꯉꯥꯡꯂꯛꯇ꯭ꯔꯕꯁꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯤꯔꯨꯕ ꯑꯣꯏꯔꯨꯕꯅ
ꯆꯦꯝꯅ ꯌꯩꯗꯨꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯡ ꯑꯗꯨ ꯄꯨꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯜꯂꯛꯂꯤ ꯄꯨꯔꯅꯤꯃꯥ꯫ ꯊꯥꯖ ꯆꯦꯡ ꯈꯔꯗꯤ ꯄꯨꯔꯛꯏ꯫ ꯄꯥꯕ ꯂꯥꯛꯑꯅꯤ ꯊꯥꯡꯒꯠꯅꯕ ꯇꯧꯔꯣ꯫ ꯏꯅꯦ ꯃꯦꯝꯃꯅꯕꯨ ꯆꯦꯡ ꯄꯤꯔꯛꯄ꯭ꯔꯅꯦ? ꯊꯥꯖꯗ ꯃꯦꯝꯃꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯝꯂꯨꯔꯕꯗꯤ ꯑꯃꯨꯛ ꯆꯠꯇꯨꯅ ꯈꯟꯅꯔꯨꯔꯅꯤ ꯈꯜꯂꯗꯨꯅ ꯏꯅꯦ ꯍꯣꯏꯗ ꯆꯪꯗ꯭ꯔꯤꯗ ꯏꯅꯝꯃ ꯕꯦꯆꯥ ꯍꯣꯏꯗꯒꯤ ꯑꯗꯨꯝ ꯑꯣꯏꯅ ꯄꯨꯔꯛꯏ꯫ ꯑꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅꯒ ꯏꯅꯦ ꯃꯦꯝꯃꯗꯣ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ ꯆꯦꯡꯁꯤ ꯄꯨꯔꯒꯅꯦ ꯃꯃꯥꯏꯗꯨꯗ ꯍꯩꯖꯤꯜꯂꯨꯒꯦ ꯇꯧꯕ꯫ ꯑꯁ ꯊꯥꯖ ꯑꯗꯨꯝꯅ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯤꯔꯨꯔꯕꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯐꯔꯦꯁꯦ ꯆꯥꯛꯇꯨ ꯊꯥꯒꯠꯂꯨꯔꯣ ꯄꯥꯕ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯊꯥꯡꯒꯠꯂꯤ꯫ ꯃꯃꯥꯏ ꯃꯆꯥꯗꯨꯁꯨ ꯇꯉꯥꯡ ꯇꯉꯥꯡ ꯎꯗꯣꯡꯗꯨ ꯄꯥꯏꯗꯨꯅ ꯃꯩꯗꯨ ꯆꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯥꯟꯗ ꯃꯄꯥꯅ ꯂꯥꯎꯔꯒ ꯆꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯊꯥꯖ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯆꯦ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯒꯤ ꯄꯥꯝꯕꯣꯝ ꯌꯦꯠꯑꯣꯏ ꯄꯥꯏꯗꯨꯅ ꯆꯞꯂꯒ ꯄꯨꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯊꯥꯖꯁꯨ ꯃꯄꯥꯕꯨ ꯍꯤꯞꯍꯟꯅꯅꯕ ꯐꯛ ꯑꯃ ꯂꯧꯔꯨꯗꯨꯅ ꯊꯥꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯏꯆꯦ ꯁꯤꯗ ꯊꯝꯁꯤ꯫ ꯃꯃꯥ ꯆꯥꯕꯤ ꯃꯆꯥꯁꯥ ꯑꯩꯉꯣꯟꯗ ꯁꯣꯛꯀꯅꯨ꯫ ꯄꯥꯞ ꯆꯦꯟꯕꯅ ꯈꯨꯠꯇꯨꯅ ꯑꯩꯉꯣꯟꯗ ꯁꯣꯛꯀꯅꯨ꯫ ꯄꯨꯔꯅꯤꯃꯥ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯃꯄꯥꯒꯤꯗꯃꯛ ꯅꯤꯖꯔꯨꯕ ꯃꯤꯌꯥꯝꯅ ꯆꯩꯔꯛꯈꯤꯕ ꯃꯤꯁꯩ ꯃꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯌꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯄꯥꯅ ꯉꯥꯡꯂꯛꯂꯤꯕꯗꯨ ꯇꯥꯕꯗ ꯉꯁꯤꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯄꯥꯕ ꯑꯩꯈꯣꯏꯁꯤ ꯄꯥꯕꯒꯤ ꯅꯆꯥꯅꯤ꯫ ꯑꯄꯣꯛꯄ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯇ ꯐꯥꯎꯗ꯭ꯔꯕꯣ? ꯄꯤꯛꯂꯤꯉꯩꯗ ꯉꯁꯤ ꯐꯥꯎ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯆꯦꯠ ꯑꯃꯇ ꯐꯪꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯣꯏ ꯐꯔꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨꯗꯤ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯗꯕ ꯄꯥꯕꯅ ꯐꯥꯎ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇ ꯎꯠꯄꯤꯗꯦ꯫ ꯏꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯊꯤ ꯁꯥꯖꯗꯨꯅ ꯀꯦꯅ ꯂꯩꯖꯕꯗꯨ ꯄꯥꯝꯃꯤ꯫ ꯀꯔꯝꯕ ꯃꯆꯥꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯅꯤꯡꯒꯅꯤ? ꯏꯆꯤꯜ ꯏꯅꯥꯎꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯃꯤꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯆꯥꯛꯅꯤꯕꯤ ꯑꯃꯒꯨꯝ ꯆꯠꯇꯨꯅ ꯄꯥꯕꯒꯤꯗꯃꯛ ꯅꯤꯖꯔꯨꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯤꯆꯩ ꯀꯌꯥ ꯇꯥꯗꯨꯅ ꯄꯥꯕꯇꯕꯨ ꯄꯨꯛ ꯊꯜꯂꯕꯗꯤ ꯀꯟꯅ ꯅꯤꯖꯔꯨꯕ ꯆꯥꯛꯁꯦ ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯃꯩꯊꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯁꯨ ꯈꯔ ꯆꯥꯕ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯍꯦꯟꯅ ꯍꯩꯖꯤꯟꯗꯨꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯄꯦꯠꯄ ꯃꯍꯤ ꯂꯥꯡꯕꯗꯨ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯥꯕꯗꯨ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨꯝ ꯆꯥꯛꯈꯨꯝ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯄꯥꯕꯅ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯤ꯫ ꯏꯁꯦ ꯆꯠꯁꯤꯜꯂꯨ꯫ ꯉꯁꯤꯗꯤ ꯄꯥꯕꯕꯨ 이곳 ꯑꯁꯤꯅ ꯆꯥꯛꯁꯤ ꯏꯟꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩ 이마ꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯦ꯫ 이마ꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯈꯧꯔꯥꯡꯂꯛꯂꯦ꯫ ꯑꯩ 이마ꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ 이마ꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯅꯤꯖꯔꯨꯒꯦ꯫ ꯁꯤ ꯕꯥꯕꯥ꯫ ꯏꯆꯦ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯏꯆꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯤꯀꯨꯞꯇꯨ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯦ? ꯄꯥꯕꯒꯤ ꯃꯇꯧ ꯈꯔꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯏꯆꯦ꯫ ꯏꯕꯥꯅꯤꯁꯨ ꯅꯣꯡꯃꯗꯤ ꯏꯕꯣꯛ ꯊꯟꯅ ꯆꯥꯕ ꯄꯥꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯈꯨꯜꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯈꯤꯅꯤ꯫ ꯊꯥꯖ ꯏꯆꯦ ꯉꯁꯤꯗꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧ꯫ ꯏꯃꯥꯗꯨ ꯂꯩꯔꯝꯂꯕꯗꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯐꯪꯗꯨꯅ ꯀꯦꯖꯅ ꯂꯩꯕ ꯄꯨꯟꯁꯤꯗꯨꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯪꯂꯝꯒꯅꯤ꯫ 이마ꯅ ꯆꯠꯂꯝꯗꯥꯏꯗ 이바니ꯁꯨ ꯄꯨꯟꯅ ꯄꯨꯕꯤꯔꯝꯅꯕꯗꯤ ꯑꯁꯨꯛ ꯋꯥꯕ ꯃꯩꯁꯥꯛꯁꯦ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯃꯦꯜꯁꯨ ꯇꯥꯟꯖꯥ ꯆꯥꯅ ꯆꯪꯂꯛꯂꯤ꯫ ꯄꯥꯃꯦꯜꯅ ꯀꯩꯅꯣ ꯀꯞꯅ ꯂꯥꯎꯅꯔꯝꯃꯤꯁꯤꯅ? ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯏꯃꯥꯅ ꯐꯤ ꯁꯥꯅꯕ ꯌꯣꯟꯈꯝꯗꯣ ꯂꯧꯔꯨꯁꯨ ꯂꯥꯛꯏꯅꯤ꯫ ꯀꯅꯥꯒꯤꯗꯨ ꯆꯠꯇꯣꯏꯁꯦ? ꯑꯩꯒ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯆꯠꯂꯥꯎ ꯊꯦꯡꯉꯤ꯫ ꯄꯥꯃꯦꯜ ꯊꯥꯅꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯅꯣꯏꯒꯤꯁꯦ ꯅꯨꯄꯥꯁꯨ ꯌꯥꯝ ꯂꯩ꯫ ꯁ꯭ꯋꯥꯏꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯀꯅꯥꯒꯅꯣ ꯆꯠꯇꯣꯏꯁꯤꯕꯣ? ꯊꯥꯖ ꯅꯪ ꯍꯥꯏꯐꯦꯠ ꯆꯠꯃꯤꯟꯅꯔꯨꯔꯣ ꯑꯩꯁꯨ ꯉꯥꯛꯇꯪ ꯂꯩꯕꯒ ꯂꯥꯛꯑꯒꯦ꯫ ꯑꯁ ꯏꯆꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯁꯤ꯫
ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ. ꯄꯥꯃꯦꯜꯅ ꯍꯦꯔꯥ ꯑꯩ ꯇꯥꯍꯧꯏꯀꯣ ꯅꯣꯏꯒꯤ ꯊꯕꯛꯅꯤ ꯆꯠꯇꯣꯏꯁꯤ ꯁꯛꯀꯗꯤ ꯀꯥꯛꯂꯛꯀꯅꯨ ꯆꯠꯈꯤꯁꯅꯤ. ꯊꯥꯅꯤꯜꯅ ꯃꯔꯨꯞ ꯏꯆꯜꯂꯅꯤꯁꯤ ꯂꯩꯖꯧꯔꯁꯅꯨ. 이반이 ꯆꯠꯇꯨꯅ ꯂꯧꯔꯨꯕꯗ ꯀꯥꯏꯗ꯭ꯔꯒꯗꯤ 이반이 ꯍꯦꯛꯇ ꯄꯨꯟꯅ ꯆꯠꯂꯁꯤ. ꯄꯨꯔꯅꯤꯃꯥꯅ 이봉 ꯌꯥꯔꯅꯤ. 이봉ꯅ ꯄꯪꯋꯥ ꯋꯥꯕꯤꯔꯤ. ꯑꯣꯟꯊꯣꯛꯄ ꯃꯇꯥꯡꯗ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ. ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯜ. ꯏꯆꯜ ꯍꯣꯏꯅ ꯄꯨꯕꯗꯣ ꯂꯨꯝꯂꯅꯤ ꯇꯧꯕꯅꯤ. ꯀꯩꯁꯨ ꯋꯥꯕ ꯊꯕꯛ ꯅꯠꯇꯦꯗ. ꯊꯥꯖꯅ ꯐꯠꯇꯠꯂꯒ ꯍꯥꯏꯔꯛꯏ. ꯍꯣꯏ ꯌꯥꯏ 이봉. ꯑꯩꯈꯣꯏꯅ ꯄꯨꯕꯗꯣ ꯂꯨꯝꯅꯤ. ꯄꯥꯃꯦꯜ ꯊꯥꯖꯗ ꯄꯩꯅ ꯌꯦꯡꯗꯨꯅ. ꯑꯩꯈꯣꯏꯒ ꯄꯨꯕ ꯉꯝꯃꯣꯏ. ꯅꯪ ꯂꯥꯛꯀꯗꯧꯅꯤ. ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ. ꯆꯠꯈ꯭ꯔꯣꯔꯣ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯏꯅꯦꯗꯕꯨꯅ ꯊꯥꯔꯛꯏꯅꯦ ꯍꯥꯏꯗꯥꯏ. ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯁꯥꯈꯤꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯟ ꯑꯗꯨꯕꯨ ꯁꯤꯗꯣꯛꯂꯗꯨꯅ ꯊꯥꯖꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯤ. ꯄꯥꯃꯦꯜꯅ ꯀꯣꯟꯁꯤ ꯑꯩꯅ ꯄꯥꯟꯁꯤꯜꯂꯝꯗꯣꯏꯅꯤ. ꯆꯥꯔ ꯀꯩꯅꯣ ꯂꯣꯜꯂꯣ ꯅꯨꯄꯥ ꯑꯃꯁꯤꯒ ꯏꯕꯥꯅꯤꯒꯤ. ꯊꯥꯅꯤꯜꯅ ꯌꯥꯔꯅꯤꯗꯩꯗꯤ. ꯊꯛꯇꯕ ꯌꯥꯔꯣꯏ ꯃꯔꯨꯞ. ꯑꯁꯨꯛ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯗꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ. ꯄꯥꯃꯦꯜꯅ ꯆꯥ ꯊꯛꯀꯦ ꯈꯜꯂꯤꯕꯅ ꯋꯥꯈꯜ ꯑꯃꯅꯤ. ꯑꯗꯨꯒ ꯊꯥꯅꯤꯜꯅ ꯊꯛꯂꯔꯣꯏ ꯍꯥꯏꯔꯤꯕꯅ ꯆꯔꯥ ꯑꯃꯒꯤ ꯆꯦꯡ ꯐꯥꯎ ꯂꯩꯖꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯀꯔꯝꯅ ꯆꯤꯅꯤ ꯆꯥꯃꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯅꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯅ ꯊꯣꯛꯅ ꯍꯥꯏꯔꯛꯂꯕꯅ ꯀꯔꯝꯅꯗꯤ ꯂꯣꯜꯂꯣꯏ ꯍꯥꯏꯒꯅꯤ. ꯊꯥꯖꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯝꯂꯒ ꯄꯥꯃꯦꯜꯗꯨ ꯊꯥꯅꯤꯜꯗ ꯃꯣꯟꯁꯤꯟꯗꯨꯅ ꯃꯔꯨꯞ ꯅꯪꯒ ꯈꯪꯅꯩꯁꯤꯅ ꯀꯔꯝꯕꯅꯣ? ꯑꯩꯗꯤ ꯀꯅꯥꯒꯁꯨ ꯈꯪꯅꯗꯦ ꯃꯔꯨꯞ. ꯃꯔꯨꯞ ꯏꯀꯥꯏꯒꯅꯨ. ꯑꯩ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯕꯩꯅꯦꯃꯤ. ꯑꯁꯦꯡꯕꯅꯤ ꯑꯩ ꯀꯅꯥꯒꯁꯨ ꯈꯪꯅꯗꯦ. ꯐꯔꯦ ꯁꯤꯇꯥꯎ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ. ꯑꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯃꯁꯝ ꯈꯔ ꯇꯦꯟꯕꯁꯦ ꯑꯁꯤꯁꯦ ꯑꯩꯅ ꯀꯣꯏꯗꯣꯏꯅꯤ. ꯃꯁꯤꯡ ꯈꯔ ꯀꯟꯕꯅꯤ. ꯏꯇꯥꯎꯒ ꯆꯥꯟꯅꯗꯣꯏ ꯃꯥꯟꯗꯦ. ꯑꯗꯨꯒ ꯑꯃ ꯃꯁꯝꯒ ꯁꯥꯡꯂꯒ ꯃꯃꯥꯏ ꯀꯣꯏꯗꯥꯅꯕꯤꯗꯣ ꯑꯗꯨꯗꯨꯅ ꯏꯇꯥꯎꯒꯤ ꯑꯣꯏꯔꯣ. ꯌꯥꯝ ꯂꯦꯝꯕꯅꯤ. ꯏꯇꯥꯎꯒ ꯆꯥꯟꯅꯅꯤ. ꯏꯇꯥꯎꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ. ꯑꯩ ꯑꯗꯨꯝꯅ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦꯗ. ꯃꯇꯥꯡꯗꯨꯗ ꯊꯥꯖ ꯊꯣꯛꯂꯛꯇꯨꯅ 이봉ꯁꯤꯡ ꯆꯥꯁꯤ ꯂꯣꯟꯗꯤ ꯂꯣꯜꯂꯛꯏ. ꯑꯗꯣ ꯆꯥ ꯃꯅꯥꯗꯣ ꯌꯥꯎꯔꯝꯗꯕꯒꯤ ꯍꯥꯞꯇ꯭ꯔꯦ. ꯄꯥꯃꯦꯜꯅ ꯍꯥꯎꯔꯅꯤ. ꯆꯥꯗ ꯆꯥ ꯃꯅꯥ ꯌꯥꯎꯗ꯭ꯔꯗꯤ. ꯅꯣꯡꯃ ꯂꯥꯛꯄꯤꯌꯨ. ꯑꯩ ꯍꯥꯎꯅ ꯄꯤꯊꯛꯆꯒꯦ. ꯌꯥꯔꯦ ꯏꯕꯦꯝꯃ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯄꯣꯠꯇꯦ. ꯇꯣꯏꯅ ꯂꯥꯛꯄꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ. ꯊꯥꯅꯤꯜ ꯑꯃꯗꯤ ꯄꯥꯃꯦꯜꯁꯨ ꯀꯣꯟꯗꯨ ꯄꯥꯟꯈꯠꯄꯤꯔꯝꯂꯒ ꯆꯥꯗꯨꯁꯨ ꯊꯛꯄꯣꯏ ꯊꯛꯇꯕꯣꯏ ꯇꯧꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ. ꯄꯥꯃꯦꯜꯅ ꯏꯇꯥꯎ ꯊꯥꯖꯗꯣ ꯏꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯩꯅꯁꯨ ꯅꯨꯡꯁꯤ. ꯑꯗꯣ ꯑꯩꯅ ꯅꯣꯡꯃꯇ ꯐꯖꯅ ꯀꯧ ꯉꯥꯡꯗꯅꯕꯨꯗꯤ ꯇꯧꯔꯨꯗꯦ. ꯃꯥ ꯎꯕꯁꯦ ꯌꯥꯝ ꯏꯀꯥꯏ. ꯑꯗꯨꯅ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯁꯤꯟꯕꯁꯨ ꯉꯝꯗꯦ. ꯃꯥꯕꯨ ꯎꯕꯗ ꯑꯣꯏꯅꯖꯅꯤꯡꯕ ꯀꯜꯂꯛꯄ ꯄꯥꯝꯃꯨꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ. ꯑꯗꯨꯕꯨ ꯃꯐꯝꯗꯗꯤ ꯅꯣꯡꯃꯇ ꯑꯩꯒꯤ ꯇꯧꯁꯦ ꯎꯠꯂꯨꯗꯦ. ꯃꯔꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤꯖꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ. ꯍꯌꯦꯡꯋꯥꯏꯐꯥꯎ ꯂꯥꯞꯊꯣꯛꯍꯟꯕꯁꯨ ꯄꯥꯝꯗꯦ. ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯨꯔꯕꯗꯤ ꯃꯣꯏ ꯑꯅꯤꯃꯛ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯒꯗꯕꯅꯤ. ꯏꯇꯣꯝ ꯄꯣꯛꯄꯅꯤꯅ ꯑꯃꯈꯛ ꯂꯧꯕ ꯇꯥꯕꯅꯤ. ꯑꯗꯨ ꯏꯇꯥꯎꯁꯦ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯨꯡꯗꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯗꯦ. ꯑꯗꯨꯅ ꯏꯇꯥꯎꯅ ꯑꯃ ꯂꯧꯔꯣ ꯑꯩꯅ ꯑꯃ ꯂꯧꯔꯒꯦ. ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯂꯨꯅ ꯇꯧꯈꯥꯏꯁꯤ. ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯅꯇꯥꯎꯗ ꯑꯗꯨꯝ ꯍꯥꯏꯔꯣ. ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯒꯦ. ꯏꯇꯥꯎ ꯄꯥꯡꯗ꯭ꯔꯕꯁꯨ ꯌꯥꯏꯗ. ꯑꯗꯨꯗꯤ ꯏꯇꯥꯎꯅ ꯑꯩꯁꯦ ꯃꯆꯦꯗꯣ ꯂꯧꯕꯗ ꯇꯥꯔꯕꯣ? ꯑꯩ ꯃꯣꯏꯒꯁꯨ ꯍꯥꯟꯅ ꯈꯪꯅꯕ ꯅꯠꯇꯦ. ꯏꯇꯥꯎ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯅ ꯀꯩꯁꯨ ꯌꯥꯅꯤꯡꯉꯣꯏꯗ. ꯑꯗꯨꯏꯗꯤ ꯀꯩꯁꯨꯝ ꯈꯟꯒꯅꯨ ꯏꯇꯥꯎ. ꯑꯩ ꯂꯩꯁꯤꯗꯤ. ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ. ꯏꯇꯥꯎꯅ ꯇꯣꯏꯅꯗ ꯂꯥꯛꯑꯣ. ꯑꯗꯨꯒꯅꯦ ꯈꯪꯅꯅꯕ ꯍꯣꯠꯅꯔꯁꯤ. ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯁꯤ ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯏꯇꯥꯎ. ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯄꯨꯛꯆꯦꯜ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯛꯏꯁꯨ. ꯃꯈꯣꯏꯅ ꯀꯌꯥꯗ ꯋꯥꯖꯔꯝꯒꯗꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯏꯇꯥꯎ ꯋꯥꯈꯜꯁꯤꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯈꯔꯗꯤ ꯐꯥꯎꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤꯗꯤ ꯈꯜꯂꯨꯗꯦ. ꯆꯨꯝꯃꯤ ꯏꯇꯥꯎ. ꯑꯩꯁꯨ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯕ. ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯣꯡꯃ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯔꯛꯈꯤ. ꯑꯗꯨꯕꯨ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯏꯇꯥꯎ. ꯊꯥꯅꯤꯜꯅ ꯃꯩꯊꯣꯡ ꯀꯣꯏꯗꯥꯅꯕꯤꯗꯨꯗꯤ ꯅꯨꯡꯁꯤꯒꯅꯨꯀꯣ. ꯏꯇꯥꯎꯒꯤ ꯋꯥꯔꯤꯁꯤꯗꯤ. ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏꯗ ꯆꯪꯉꯨꯁꯤ. ꯌꯨꯝ ꯈꯪꯕ ꯑꯣꯏꯅ. ꯆꯪꯁꯤ ꯌꯥꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯅꯤꯜ ꯂꯥꯛꯄ ꯈꯨꯗꯤꯡ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯟꯅꯕ ꯃꯇꯝꯗ ꯄꯨꯜꯂꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ
ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯇꯣꯏꯅ ꯂꯥꯛꯏ ꯄꯥꯃꯦꯜꯅ꯫ ꯉꯁꯤꯗꯤ ꯆꯥ ꯃꯅꯥ ꯂꯩꯕ꯭ꯔꯣ? ꯂꯩ, ꯆꯤꯅꯤꯃꯨꯛ ꯂꯩꯇꯦ꯫ ꯄꯦꯜꯂꯕꯅꯤ꯫ ꯍꯣꯏ ꯂꯩꯖꯧꯔꯕꯗꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯊꯣꯛꯆꯔꯤ꯫ ꯄꯨꯔꯅꯤꯃꯥꯅ ꯇꯥ ꯄꯥꯃꯦꯜ, ꯏꯅꯦꯒꯤ ꯁꯦꯜ ꯈꯔ ꯄꯨꯕꯤꯈꯤꯒꯦꯔꯥ? ꯑꯝꯇ ꯄꯥꯏꯕꯤꯈꯤꯒꯦꯔꯕ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯂꯥꯛꯇꯨꯅ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯄꯤꯒꯦꯗ꯫ ꯀꯣꯟꯅ ꯄꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯍꯥꯟꯕ ꯐꯪꯕꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯔꯣ꯫ ꯄꯨꯔꯅꯤꯃꯥ ꯀꯣꯟꯅ ꯃꯆꯤꯟ ꯃꯅꯥꯎꯅ ꯆꯠꯇꯨꯅ ꯄꯤꯔꯒꯦ ꯈꯟꯅ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯛꯇꯨꯅ ꯑꯣꯏꯅ ꯄꯤꯔꯒꯦ꯫ ꯊꯣꯝꯕꯁꯨ ꯃꯇꯥꯡ ꯆꯥꯗ ꯂꯥꯛꯏ꯫ ꯍꯩ ꯑꯣꯛꯇꯕꯤ, ꯅꯈꯣꯏ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯄꯨꯁꯤꯟꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯅꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯅꯣꯏ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯒꯤ ꯏꯖꯠ ꯃꯥꯡꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯆꯠꯂꯣ, ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯦꯆꯥꯁꯨ ꯂꯥꯛꯄꯅꯤ꯫ ꯍꯩꯃ ꯑꯋꯣꯏꯒꯤ ꯅꯨꯄꯥ ꯑꯃꯃꯝꯒ ꯂꯩꯗꯅꯒ ꯇꯧꯏꯅꯦꯍꯦ꯫ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤꯌꯥ, ꯅꯈꯣꯏ ꯅꯊꯤꯕꯣꯡ ꯆꯔꯥꯅꯤꯕ ꯆꯠꯄꯗ ꯅꯠꯇꯅ ꯑꯣꯛꯇꯕꯤꯁꯨ ꯑꯣꯏꯔꯕ꯭ꯔꯣ? ꯏꯃꯥꯏ ꯄꯦꯝꯃ, ꯏꯆꯥ ꯏꯁꯨꯒ ꯎꯔꯕꯗꯤ ꯁꯣꯏꯗꯅ ꯃꯇꯧ ꯇꯝꯂꯛꯄ ꯇꯥꯔꯦ꯫ ꯌꯨꯝꯂꯣꯟ ꯀꯥꯏꯔꯣꯟꯅꯔꯨꯕ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ꯫ ꯇꯨꯕꯨ ꯇꯨꯀꯠꯆꯩꯅꯦ꯫ ꯊꯥꯖꯅ ꯏꯅꯝꯃ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯉꯥꯛꯇꯅꯤ꯫ ꯀꯩꯅꯣ ꯏꯅꯝꯃꯅ ꯉꯥꯡꯂꯤꯕꯗꯨꯕ? ꯄꯥꯕꯅ ꯉꯥꯎꯗꯨꯅ ꯇꯥꯔꯒ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯅ ꯌꯦꯡꯅꯗꯨꯅ ꯇꯤꯟꯁꯤꯟꯅꯗꯨꯅ ꯀꯔꯦꯝꯅꯕꯤꯕꯗꯣ꯫ ꯏꯕꯨꯡ ꯑꯁꯤꯅꯗꯤ ꯑꯃꯣꯠꯄ ꯌꯨꯉꯧꯕ ꯏꯄꯥꯁꯦ ꯂꯦꯡꯕꯥꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯌꯨꯝ ꯑꯁꯤ ꯇꯥꯟꯅ ꯊꯤꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯍꯤꯡ ꯀꯌꯥ ꯄꯥꯕꯅ ꯍꯜꯂꯛꯇꯗꯨꯅ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯕꯨ ꯈꯨꯠꯇ ꯊꯥꯡꯃꯩ ꯌꯥꯎꯗ ꯏꯄꯥꯕꯨ ꯊꯤꯕ ꯆꯠꯄꯗ ꯀꯅꯥꯅꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯒ ꯏꯕꯨꯡ ꯑꯅꯤꯁꯤꯅ ꯉꯁꯤꯗ ꯌꯨꯝꯁꯤꯗ ꯃꯆꯜ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯕ ꯑꯁꯤꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯄꯥꯕꯃꯛꯅꯁꯨ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤ꯫ ꯏꯕꯦꯆꯥ ꯈꯣꯝꯐꯝ ꯂꯩꯇ ꯋꯥꯈꯜꯗ ꯈꯜꯂꯛꯄꯗꯨꯃꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯍꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯁꯪꯖꯗꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯆꯦꯡꯁꯤꯡꯗꯣ ꯄꯤꯔꯛ꯫ ꯃꯇꯨꯡ ꯃꯅꯥꯎ ꯅꯊꯤꯕꯣꯡꯒꯗꯣ ꯄꯤꯔꯨ ꯌꯥꯄꯣꯟꯇꯦ꯫ ꯏꯊꯛꯇꯒ ꯀꯥꯔꯒꯅꯦ ꯅꯦꯠꯄ ꯉꯝꯃꯤꯅꯦ꯫ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯅꯣꯏꯅ ꯅꯤꯈꯤꯕꯗꯣ꯫ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯊꯥꯖ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯛꯂꯕꯗ꯫ ꯄꯨꯔꯅꯤꯃꯥꯅ ꯏꯅꯝꯃ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯐꯤ ꯁꯥꯗꯨꯅ ꯀꯛꯂꯒ ꯌꯨꯝꯈꯝ ꯂꯧꯕꯒꯤ ꯁꯦꯜ ꯁꯤꯡꯗꯣꯛꯀꯦ ꯈꯟꯗꯨꯅ ꯈꯔ ꯈꯥꯛꯆꯕꯗꯤ ꯂꯩ꯫ ꯃꯊꯪꯒꯤ ꯐꯤꯗ ꯁꯣꯏꯗꯅ ꯏꯅꯝꯃꯒꯤ ꯆꯦꯡꯗꯨꯒꯤ ꯃꯃꯜ ꯄꯤꯖꯒꯦ꯫ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯗꯨ ꯇꯧꯅꯨ꯫ ꯅꯊꯤꯕꯣꯡ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒꯅꯦ ꯃꯤꯒꯤ ꯃꯄꯣꯠ ꯄꯤꯊꯣꯛꯀꯅꯤ ꯈꯪꯗ꯭ꯔꯤꯗꯣ? ꯅꯃꯥꯏꯗꯨꯕꯨ ꯀꯥꯏꯗ ꯄꯥꯟꯒꯦ ꯏꯕꯦꯝꯃ? ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯃꯨꯈꯤꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ? ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ? ꯑꯧ ꯑꯩ ꯊꯥꯖꯁꯦ ꯂꯧꯒꯦ ꯂꯥꯛꯄ꯫ ꯏꯁ ꯏꯕꯨꯡꯉꯣ, ꯏꯃꯨꯡ ꯁꯥ ꯂꯥꯟ ꯁꯥꯅꯕ ꯊꯕꯛ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ꯫ ꯅꯃꯥꯗꯨꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯁꯥꯎꯕ ꯇꯥꯔꯦ꯫ ꯂꯥꯏꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯆꯤꯟꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝ ꯉꯛꯄꯅꯤ꯫ ꯏꯃꯨꯡ ꯀꯥꯏꯖꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯖꯧ꯫ ꯏꯇꯩꯃ, ꯂꯥꯏꯔꯔꯦ ꯍꯥꯏꯕꯒꯤꯅꯤ ꯏꯅꯥꯛ ꯈꯨꯟꯕꯩꯅ ꯂꯧꯗꯣꯏꯁꯦ꯫ ꯑꯗꯨꯒ ꯃꯆꯤꯟ ꯀꯟꯕꯒꯤ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯗ꯭ꯔꯕ꯫ ꯑꯩꯁꯨ ꯈꯔ ꯀꯟꯖꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯇꯞꯄꯤ ꯃꯆꯦꯁꯤꯕꯨꯗꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯅꯤ ꯁꯤꯗ ꯐꯝꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯧꯍꯜꯂꯒꯦ꯫ ꯍꯥꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯁꯦꯜ ꯄꯥꯏꯕ ꯑꯩꯈꯣꯏꯅ ꯂꯧꯔꯒꯦ ꯇꯧꯕ꯫ ꯏꯇꯥꯎꯁꯤꯅ ꯏꯪ ꯇꯞꯄꯤ ꯄꯨꯔꯅꯤꯃꯥꯁꯤ ꯂꯧꯔꯣꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤꯗ꯫ ꯑꯗꯣ ꯏꯃꯥꯅꯁꯨ ꯊꯥꯖꯁꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯉꯩꯗꯒꯤ ꯏꯃꯥꯅ ꯍꯥꯟꯅ ꯄꯥꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯩꯃ, ꯏꯃꯨꯡ ꯃꯍꯤꯗꯤ ꯂꯥꯡꯗꯣꯏ ꯃꯥꯟꯗ꯭ꯔꯦꯗ ꯀꯣ? ꯁꯨꯝ ꯑꯩꯅ ꯈꯟꯖꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯤ꯫ ꯄꯥꯃꯦꯜꯒꯤ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨꯗ ꯏꯕꯦꯆꯥ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯃꯣꯏꯇꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯍꯩ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕ ꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯊꯨꯅ ꯄꯤꯔꯛꯀꯦꯅ ꯅꯝꯊꯥꯛ ꯇꯧꯔ ꯂꯧꯈꯤꯕ ꯆꯦꯡꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ꯫ ꯅꯈꯣꯏ ꯀꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯊꯥꯅꯤꯜꯅ ꯏꯇꯩꯃꯒꯤꯗꯣ ꯄꯨꯟꯅ ꯀꯌꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ, ꯑꯩ ꯍꯌꯦꯡꯃꯛ ꯄꯤꯖꯔꯛꯀꯦ꯫ ꯏꯕꯦꯆꯥ ꯊꯥꯅꯤꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯦꯅꯥꯄꯇꯤꯒꯤ ꯑꯣꯏ ꯍꯥꯏꯕꯗꯨꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯁꯪꯕꯥꯏ ꯑꯃꯃꯨꯛꯅꯤ ꯏꯕꯨꯡꯉꯣ, ꯑꯣꯟꯊꯣꯛꯅ ꯇꯧ ꯉꯝꯈ꯭ꯔꯕꯅꯤ ꯃꯣꯏꯁꯦ꯫ ꯏꯇꯩꯃ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯏꯇꯩꯃꯒꯤ ꯆꯦꯡꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯐꯧꯕꯣꯠ 10 ꯑꯩ ꯊꯤꯟꯖꯔꯛꯀꯦ, ꯌꯧꯕꯤꯈ꯭ꯔꯣ꯫ ꯏꯕꯦꯆꯥ ꯐꯧꯕꯣꯠ 10 ꯍꯥꯏꯕꯗꯨꯗ ꯉꯥꯡꯂꯝꯕ ꯄꯨꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯇꯉꯛ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯝꯗ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯏꯕꯨꯡꯍꯣꯏꯒꯤ ꯇꯧꯕꯤꯃꯜꯁꯦ ꯀꯔꯤꯅ ꯎꯠꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯕꯨꯡ ꯌꯥꯅ ꯆꯦꯡꯗꯣ ꯑꯩ ꯑꯗꯨꯝ ꯁꯤꯡꯖꯒꯦ꯫ ꯄꯥꯃꯦꯜꯅ ꯑꯁ ꯑꯗꯨꯒ ꯑꯝꯇ ꯉꯥꯏꯈꯣ,
ꯅꯨꯄꯥ ꯊꯣꯛꯄꯁꯦ ꯏꯇꯥꯎꯅ ꯈꯔ ꯍꯦꯜꯂꯞ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯩꯅꯗꯤ ꯐꯅ ꯍꯦꯟꯕ꯭ꯔꯥ ꯈꯟꯕꯅꯤ ꯏꯇꯥꯎꯅ ꯑꯣꯏꯅ ꯅꯩꯁꯤꯜꯂꯛꯏ ꯑꯗꯣ ꯑꯩꯗꯤ ꯃꯣꯏꯒꯤ ꯆꯦꯡꯗꯣ ꯍꯥꯠꯂꯒꯦ ꯈꯟꯕꯅꯤ ꯏꯇꯥꯎꯅ ꯊꯤꯜꯂꯛꯀꯅꯤꯅ ꯍꯦꯛꯇ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯉꯥꯡꯅꯗꯨꯅ ꯂꯩꯕꯗꯣ ꯀꯌꯥ ꯐꯖꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯀꯌꯥ ꯐꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯆꯧ ꯃꯆꯥ ꯊꯥꯛ ꯅꯥꯏꯅ ꯈꯥꯏꯗꯣꯛꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯊꯥꯖꯅ ꯏꯕꯨꯡ ꯑꯅꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯁꯥꯈ꯭ꯔꯅꯤ ꯃꯤꯅꯒ ꯇꯥꯔꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗ ꯏꯀꯣꯏ ꯀꯣꯏꯗ ꯅꯣꯛꯆꯔꯤ ꯄꯥꯃꯦꯜꯅ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯁꯨꯃꯥꯡ ꯀꯨꯝꯍꯩꯅꯤꯅ ꯅꯌꯥ ꯀꯥꯔ ꯇꯥꯔꯤꯕꯣꯏꯔꯦ ꯂꯣꯏꯔꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯄꯥꯃꯦꯜꯗꯤ ꯍꯧꯖꯤꯛꯇ ꯏꯀꯥꯏꯔꯛꯄꯅꯤ ꯇꯥꯔꯤꯕ ꯑꯍꯨꯝꯗꯨꯗꯤ ꯉꯁꯥꯏꯅ ꯏꯀꯥꯏꯔꯕꯅꯤ ꯄꯥꯃꯦꯜꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯉꯁꯥꯏ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯊꯥꯖꯅ ꯑꯌꯥ ꯄꯥꯕ ꯂꯩꯕꯅꯤ ꯑꯁ ꯂꯣꯏ ꯇꯥꯔꯝꯃꯅꯤ ꯄꯥꯃꯦꯜꯅ ꯍꯣꯏꯅꯦ ꯏꯀꯨꯕꯣꯛ ꯀꯔꯟ ꯇꯥꯕꯗꯣ ꯇꯥꯔꯝ ꯇꯥꯔꯦ ꯊꯥꯖ ꯃꯪꯒꯣꯜ ꯃꯁꯤꯗ ꯍꯤꯐꯜꯂꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯊꯥꯖꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯏꯕꯣꯡ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯥꯒꯤ ꯄꯪꯇꯧꯗ ꯇꯧꯅꯕꯒꯤ ꯋꯥꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯑꯁꯦꯡꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯄꯨꯄꯥꯡ ꯁꯨꯗꯕ ꯂꯥꯏꯔꯁꯨ ꯅꯛꯅꯕ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯑꯃꯗ ꯄꯨꯅꯔꯤꯕ ꯑꯑꯣꯟꯄꯣꯠꯁꯦ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯤ ꯊꯧꯅꯥ ꯂꯩꯖꯗꯦ ꯑꯗꯨꯅ ꯅꯆꯜ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯅꯆꯜ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯊꯥꯅꯤꯜꯅ ꯄꯨꯔꯅꯤꯃꯥ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝꯗꯨ ꯅꯠꯇꯦ ꯅꯣꯏꯒꯤ ꯁꯛꯇꯝ ꯋꯥꯈꯜ ꯊꯧꯅꯥ ꯄꯨꯝꯕꯗꯣ ꯈꯪꯂꯕ ꯀꯥꯟꯗ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯄꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯄꯣꯛ ꯑꯃ ꯁꯥꯒꯠꯁꯦ ꯈꯟꯅ ꯏꯇꯥꯎꯒ ꯑꯩꯈꯣꯏꯅꯤꯅ ꯋꯥꯐꯝꯁꯤ ꯍꯥꯏꯔꯤꯕꯅꯤ ꯅꯈꯣꯏꯅꯤꯅ ꯏꯕꯥꯅꯤꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯗꯤ ꯏꯕꯥꯅꯤꯅ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯕꯤꯌꯨ ꯏꯕꯥꯅꯤꯒꯤ ꯃꯐꯝꯗꯒꯤꯗꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯥꯃꯦꯜꯅ ꯏꯇꯥꯎ ꯅꯪꯅ ꯍꯦꯟꯅ ꯅꯨꯄꯥ ꯊꯣꯛꯑꯦ ꯈꯪꯉꯤ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯨꯅꯤ ꯅꯪꯅ ꯍꯦꯜꯂꯦꯕ ꯌꯥꯗ꯭ꯔꯦꯕ ꯄꯨꯔꯅꯤꯃꯥꯅ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯆꯜ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯑꯑꯣꯟꯄꯣꯠꯀꯤ ꯍꯤꯗꯥꯟꯅꯕꯁꯤꯗ ꯌꯥꯎꯕꯒꯤ ꯏꯇꯤꯛ ꯂꯩꯖꯗꯦ ꯏꯕꯨꯡ ꯍꯣꯏ ꯑꯃꯗꯤ ꯏꯃꯨꯡꯁꯤꯡꯒꯤ ꯃꯐꯝꯗ ꯄꯦꯟꯗꯕ ꯈꯔ ꯑꯗꯨ ꯂꯩꯔꯛꯀꯗ꯭ꯔꯥ ꯈꯟꯖꯩ ꯊꯥꯅꯤꯜꯅ ꯏꯃꯨꯡꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯐꯝꯗꯒꯤꯗꯤ ꯉꯥꯛꯊꯣꯛꯅꯅꯕ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯋꯥꯐꯝ ꯄꯨꯝꯕ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯏꯆꯜ ꯑꯅꯤꯅ ꯑꯌꯥꯕꯗꯨꯗ ꯄꯤꯕꯤꯌꯨ ꯑꯇꯩ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯈꯤ ꯊꯥꯖꯅ ꯏꯆꯦ ꯄꯥꯕꯗꯤ ꯀꯔꯥꯏꯗ ꯊꯅꯝꯗꯣꯏꯕ ꯊꯥꯅꯤꯜꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯌꯨꯝꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜ ꯀꯌꯥ ꯂꯩ ꯄꯥꯕꯨꯡꯕꯨ ꯅꯈꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯑꯗꯨ ꯄꯉꯥꯡꯗ ꯉꯥꯡꯖꯔꯤꯕꯅꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯦꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅꯕ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯗ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯊꯥꯖꯩꯗ ꯄꯥꯃꯦꯜꯅ ꯑꯁ ꯏꯇꯥꯎꯅ ꯄꯨꯝꯅꯃꯛ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯐꯔꯅꯤꯗꯣ ꯑꯩꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯀꯩꯁꯨ ꯄꯨꯊꯣꯛꯈꯤꯗꯦ ꯄꯨꯝꯅꯃꯛ ꯏꯇꯥꯎꯅ ꯐꯅꯕ ꯁꯤꯟꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯋꯥꯗꯤ ꯈꯟꯅꯕ ꯂꯣꯏꯔꯦ ꯅꯣꯏꯅꯤꯕꯨ ꯌꯥꯔꯕꯣ ꯊꯥꯖꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯌꯥꯔꯦ ꯍꯥꯏꯗꯣꯏꯅꯣ ꯏꯀꯥꯏꯍꯦ ꯈꯪꯕ꯭ꯔꯣ ꯄꯥꯃꯦꯜꯅ ꯑꯁꯦꯡꯕ ꯏꯀꯥꯏꯕ꯭ꯔꯣ ꯆꯤꯡꯒꯟꯕꯤ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯨꯡꯁꯥ ꯄꯛꯇꯕ ꯃꯥꯟꯕ ꯅꯪ ꯃꯤꯅ ꯑꯁꯦꯡꯕ ꯏꯀꯥꯏꯕꯩꯅ ꯍꯥꯏꯁꯦ ꯀꯃꯥꯏ ꯏꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯍꯣꯏꯁꯦ ꯍꯌꯦꯡꯗꯣ ꯏꯇꯥꯎ ꯏꯕꯥꯅꯤ ꯉꯟꯅ ꯂꯥꯛꯀꯦ ꯊꯨꯃꯟꯗ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯟꯅ ꯆꯦꯟꯗꯣꯏꯁꯦ ꯄꯥꯃꯦꯜꯅ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯣꯏꯅꯅꯦ ꯃꯣꯏ ꯌꯨꯝꯗ ꯑꯗꯣ ꯏꯆꯦ ꯏꯕꯥꯅꯤꯗꯤ ꯌꯨꯝꯁꯤꯗꯒꯤ ꯅꯣꯡꯃꯇꯗ ꯆꯦꯟꯗꯣꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯁꯝꯖꯤ ꯈꯥꯏꯅꯗꯦ ꯃꯈꯥꯔꯣꯝ ꯉꯥꯛꯇꯅꯤ ꯄꯥꯕꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯊꯥꯅꯤꯜꯅ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯛꯇꯨꯅ ꯄꯥꯕꯨ ꯂꯧꯍꯜꯂꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯄꯥꯃꯦꯜꯅ ꯏꯇꯥꯎꯅ ꯌꯥꯏꯐꯔꯦ ꯏꯇꯥꯎꯅꯕꯨ ꯍꯥꯏꯔꯗꯤ ꯍꯣꯏꯗ ꯍꯥꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯊꯥꯅꯤꯜ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯗꯨꯅ ꯐꯧ ꯐꯧꯕꯣꯠ 10 ꯍꯥꯞꯇꯨꯅ ꯄꯨꯅ ꯂꯥꯛꯂꯔꯤ ꯑꯗꯨꯒ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯏꯇꯥꯎ ꯑꯩ ꯂꯥꯛꯏ ꯊꯣꯛꯂꯛꯏ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ
ꯄꯥꯃꯦꯜꯅ ꯏꯃꯥ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯩꯃ ꯐꯧ ꯃꯌꯥꯝꯗꯨꯒ ꯀꯔꯤꯅꯣꯃꯤ ꯅꯣꯏ ꯇꯧꯔꯤꯗꯨꯕꯣ ꯄꯥꯃꯦꯜꯅ ꯏꯃꯥ ꯑꯩꯁꯨ ꯐꯧ ꯈꯔ ꯄꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯐꯧꯕꯣꯠ 10 ꯑꯃꯒ ꯑꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯟꯖꯥꯅꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯊꯥꯅꯤꯜꯅ ꯃꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯥꯃꯦꯜꯅ ꯑꯩꯁꯨ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤꯅ ꯏꯀꯥꯏ ꯇꯧꯕꯅꯤ ꯁꯛꯇꯥꯗꯨꯒ ꯍꯥꯏꯔꯨꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯄꯤꯕꯨ ꯄꯤꯅꯤꯡꯗꯕꯅꯤ ꯊꯥꯅꯤꯜꯅ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯕꯦꯆꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯐꯧꯕꯣꯠ ꯀꯨꯟꯗꯨ ꯊꯥꯗꯔꯝꯂꯕꯗ ꯏꯕꯦꯆꯥ ꯃꯌꯥ ꯀꯨꯝꯂꯦ ꯃꯆꯤꯟ ꯑꯃꯠꯇ ꯀꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯍꯧꯔꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯂꯣꯏꯔꯕꯗ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯔꯛꯂꯦ ꯈꯟꯅ ꯍꯔꯥꯎꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯂꯦ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯁꯒꯣꯜ ꯑꯃꯃꯝꯗ ꯅꯨꯡꯁꯤꯖꯕꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯗꯨꯕꯨ ꯃꯥꯡꯗ ꯍꯥꯞꯂꯗꯨꯅ ꯂꯩꯀꯣꯜ ꯀꯌꯥ ꯀꯣꯏꯔꯨꯔꯒ ꯊꯤꯡꯖꯤꯜꯂꯛꯂꯕꯗ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯅꯨꯡꯁꯤꯖꯕꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯌꯨꯝ ꯑꯅꯤꯗꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨꯅ ꯊꯜꯂꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯔꯨꯗꯦ ꯃꯆꯥꯁꯤꯡꯗꯨꯅ ꯄꯥꯝꯖꯅ ꯄꯨꯁꯤꯜꯂꯛꯄꯗꯨ ꯍꯔꯥꯎ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯆꯦꯜꯂ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯊꯥꯅꯤꯜꯒꯤꯗꯤ ꯈꯔ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯃꯦꯜ ꯑꯃꯗꯤ ꯊꯥꯖꯒꯤꯗꯤ ꯂꯩꯀꯥꯏ ꯑꯃꯠꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯤꯕ ꯃꯤꯋꯥꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯄꯣꯛꯆꯕ ꯀꯌꯥꯒꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯔꯥꯏꯕꯛꯁꯤ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯀꯌꯥ ꯐꯥꯎꯗꯕ ꯅꯠꯇꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤ ꯈꯔ ꯈꯛꯅꯤ ꯃꯆꯤꯜ ꯃꯅꯥꯎꯗ ꯅꯨꯡꯉꯥꯏ ꯂꯩꯔꯨꯒꯅꯤ ꯈꯟꯕꯗ ꯄꯦꯟꯖꯔꯤꯕ ꯇꯣꯝꯕꯤꯅ ꯑꯁ ꯁꯅꯥꯔꯩ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯀꯩ ꯊꯣꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯨꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯥꯕꯨ 5ꯗꯒꯤ ꯇꯥꯅ ꯎꯟꯕꯕꯨ ꯊꯦꯡꯅꯔꯤꯕ꯭ꯔꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯗꯒꯤ ꯍꯦꯟꯅꯕ ꯍꯥꯏꯗꯅ ꯇꯥꯕꯨ 9 ꯍꯥꯞꯂꯤꯕꯁꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯅ ꯅꯣꯡꯇꯗ ꯍꯣꯡꯅꯦ ꯍꯥꯏꯔꯤꯅꯦ ꯃꯈꯣꯏꯒꯤꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯋꯨꯟꯄꯣꯠ ꯄꯨꯒꯗꯧꯔꯤꯕꯅꯣ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗꯨꯗ ꯃꯁꯥ ꯉꯥꯛꯇ ꯆꯠꯂꯒ ꯊꯥ ꯐꯥꯔꯛꯄꯗ ꯃꯉꯛ ꯑꯁꯤ ꯄꯥꯏꯗꯨꯅ ꯏꯟꯖꯔꯛꯁꯅꯤ ꯑꯗꯨꯒ ꯃꯄꯥꯝꯗꯅꯦ ꯃꯄꯥꯌꯨ ꯉꯥꯎꯕꯗꯨꯒ ꯍꯦꯛ ꯍꯜꯂꯛꯂꯒ ꯂꯩꯖꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯅ ꯏꯆꯦ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯅꯕꯨ ꯐꯅ ꯇꯝꯂꯛꯂꯕꯗꯤ ꯆꯦꯟꯕ ꯌꯥꯗꯦꯗꯨꯅꯤ ꯏꯆꯦꯕꯨ ꯎꯗ꯭ꯔꯤꯕꯔꯣ ꯃꯣꯏꯒꯤ ꯊꯥꯖꯒꯤ ꯇꯥꯕꯨ 10 ꯄꯨꯔꯅꯤꯃꯥꯒꯤ 10 ꯄꯨꯟꯅ 10ꯅꯤꯅꯦ ꯅꯍꯥꯟ ꯁꯒꯣꯜ ꯒꯥꯔꯤ ꯈꯔ ꯂꯥꯛꯇꯨꯅ ꯊꯅꯝꯂꯤꯕꯗꯣ ꯃꯅꯦꯝꯁꯤꯡ ꯑꯗꯨꯅ ꯃꯃꯧꯁꯤꯡꯁꯦ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯍꯟꯅꯤꯡꯗꯗꯅ ꯊꯤꯜꯂꯛꯄꯅꯦ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨꯕꯨ ꯏꯁ ꯈꯧꯖꯥꯎ ꯑꯃ ꯍꯦꯛ ꯊꯜꯂꯦꯌꯦ ꯄꯤꯔꯝꯂꯤꯕ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯗꯧꯔꯤꯕ ꯁꯦꯅꯥꯄꯇꯤꯗꯨꯅ ꯊꯥꯖꯒꯤꯅ ꯂꯧ ꯁꯪꯉꯝ 15 ꯁꯅꯥ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞ ꯑꯁ ꯑꯝꯇ ꯋꯥꯠꯇ ꯃꯥꯜꯂꯦꯗ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯗꯨ ꯏꯆꯦ ꯃꯤꯒꯤ ꯋꯥꯔꯤ ꯇꯣꯛꯁꯤ ꯑꯇꯩ ꯂꯥꯏꯔꯤ ꯅꯣꯏꯒꯤ ꯏꯕꯦꯝꯃꯗꯨꯕꯨ ꯃꯅꯦꯝꯅ ꯈꯔ ꯑꯣꯠꯄ꯭ꯔꯣ ꯍꯥ ꯑꯣꯠꯇꯦꯍꯦ ꯀꯅꯥꯅ ꯍꯥꯏꯖꯤꯜꯂꯤꯅꯣ ꯍꯣ ꯑꯇꯩꯅꯒ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯣꯏ ꯇꯥꯗꯅ ꯍꯥꯏꯔꯛꯏꯅꯤ ꯅꯍꯥꯟ ꯌꯨꯁꯨ ꯈꯔ ꯉꯥꯎ ꯃꯥꯜꯂꯤ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯈꯪꯅꯤ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯂꯩꯗꯔꯝ ꯁꯅꯣꯕ ꯑꯃ ꯑꯣꯏꯗꯕ ꯉꯥꯡꯕ ꯋꯥꯈꯠꯅꯕꯤꯔꯨꯅꯨ ꯏꯆꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯆꯤꯟꯗꯨ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯂꯨꯍꯣꯡꯕꯗ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯃꯣꯏꯒꯤ ꯀꯅꯥ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯃꯅꯥꯏ ꯀꯌꯥ ꯊꯥꯔꯛꯇꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯇꯧꯕꯤꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯀꯅꯥꯁꯨ ꯉꯥꯏꯔꯝꯗꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯩ ꯁꯒꯣꯜ ꯗꯣꯂꯥꯏꯊꯛꯇ ꯃꯆꯨ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯀꯩꯅ꯭ꯌꯥ ꯑꯅꯤꯗꯨ ꯆꯠꯂꯤ ꯃꯥꯒꯤ ꯇꯨꯡꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯀꯌꯥꯅ ꯑꯋꯨꯟꯄꯣꯠ ꯑꯣꯏꯔꯤꯕ ꯇꯥꯕꯨꯁꯤꯡ ꯑꯗꯨꯕు ꯄꯔꯦꯡ ꯄꯨꯔꯔꯤ ꯀꯜꯂꯛꯄ ꯀꯌꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩ ꯆꯥꯛꯂꯤ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯒꯤ ꯃꯁꯦꯟꯗꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯔꯣꯀꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯔꯤ ꯁꯅꯥꯅ ꯏꯆꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯆꯤꯟ ꯃꯅꯥꯎ ꯐꯩꯕꯣꯛ ꯑꯁꯦ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯅꯨꯡꯉꯥꯏ ꯂꯩꯖꯈꯤꯗꯧꯔꯦ ꯐꯩꯕꯣꯛ ꯑꯣꯏꯕꯅꯤꯅ ꯄꯨꯟꯅꯁꯨ ꯂꯨꯍꯣꯡꯂꯦ ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ ꯐꯖꯕꯗꯤ ꯑꯣꯟꯊꯣꯛꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯥꯏꯔꯞꯁꯨ ꯃꯥꯟꯅꯕꯅꯤ ꯁꯛꯇꯁꯨꯗ ꯋꯥꯇꯕꯤꯅꯤ ꯐꯩꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯊꯃꯣꯏꯁꯨ ꯈꯦꯟꯅꯗꯅ ꯆꯥꯎꯏ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥ ꯊꯣꯝꯃꯕꯁꯨ ꯊꯥꯅꯤꯜꯅ ꯃꯤ ꯊꯥꯔꯛꯇꯨꯅ ꯂꯧꯍꯜꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯈꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯣꯝꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯑꯁꯨꯝꯅ
ꯑꯃꯅ ꯑꯃꯕꯨ ꯊꯧꯅꯥ ꯍꯥꯞꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫